Russia aga Soknaba Landa Ukrainian Lanmi chani Faoba Nungtigi Shiri Nongpok Ukraine da Russian forces ka yamna kan lan Soknaba da Ukraine gi Lanmi chani Faoba yauna Nungtigi asi ana mayok nari haina Ukraine gi President Volodymyr Zelensky gi khongbu amana phongdokre Russian forces na apunba Donbas lokshin na bohona ba sida yamna kan na bombing tawrak pa maramna Ukraine gi Lanmi cha kaya ama Shiri haina Mikhailo Podolyak na phongdokiba wafam ama BBC na report tawki Ukraine na nongchub laibak singki artillery yamna darkar oire Russian forces ki oinade nuclear nataba atai khulai makhai sizinare makoina achauba artillery multiple rocket launch system amasung makhal makha kaya gi aviation sizinare lan songnari ba forces ani gi marakta yamna sangdamnaba yadaba asina maram oiduna Ukraine gi maikaida asiana yamna thokpani haina Podolyak na haike aikoina artillery pinaba davi tawribase panghaida haiba natte Lanbung da darkar oibagi matungin na haibane Ukraine na hojik sizinariba rocket system asidagi Russia na masing yamba yamna helle maramaduna Russia ga lamba tawnabagi damag rocket launch system chamaga yankhaidagi chahumrom darkar oiri haina official asina haike haukiba February 10 da Russia na Ukraine da landa ba haukraba matungda khudum chankiba lam saruk sing thadoklaba matungda Ukraine amasung Russia gi marakta ingthaba purangnabagi wari sanaba yagani haina su Podolyak na haike Ukraine gi maikaida yaukiba foreigner ahum sibagi chairak pikre Ukraine gi maikaida lan songnaba yaukiba United Kingdom gi citizen ani amasung Morocco macha ama nongpok Ukraine gi pro Russian oiba rebel sarkar na sibagi chairak pikre haire fighter ahum gi mathakta sathagiba wayel adu Ukraine amasung nongchup laibak singna lan gi rule thugaibani haina yamna pendaba phongdokhe fighter ahum dugi mameng Aiden Aslen Son Pinar amasung Brahim Sadun kawe Court na sibagi cherak pi kiba maramna makhoi firing squad na kaptu na halaga ne adubu makhoi appeal tawnaba tha amagi matamdi fangli haire British Foreign Secretary Luz Truss na fighter ahum gi mayokta takhiba rai adu sanaba yaroidaba amasung aina yadaba mani haina phongdokhe Prime Minister Boris Johnson gi spokesman Jamie David nasu Geneva Convention gi makhada POW prisoners of war sing Lanmi ama oina ngakthok piba leigadabani haina phongdokhe Sadun gi mapa tahar sadun na mahaki chahi kunga mathoi khakta ngai riba machanupa adu foreign fighter natte Ukraine gi citizen ni haina phongdokhe Lanmi ahum gi chaira ase thabak ton thoki bataravade UK amasung Morocco da yamna nungaina daba kaya lakani haina thajare Zelensky na Putin gi mathakta sanction thamjin khre Russian President Vladimir Putin Russian sarkar gi spokesman Dmitry Peskov Prime Minister Mikhail Mishustin amasung atay top official kayagi matakta sanction thamjinbagi order ama Ukraine gi President Volodymyr Zelensky na sign tawkhre haire National Security and Defense Council of Ukraine na lawkiba phirep ama approve tawkibaga iroina na President na order sign tawkibane sanction list asida Russia gi top official punna kunthra ga mga yaure makoidugi manungda Russia gi Security Council gi Secretary Nikolai Pekrushev Defense Minister Sergei Shoigu amasung Foreign Minister Sergei Lavrov su yaure Ukraine na thamjaliba sanction asigi makhada makhoi Ukraine da sangba yararoi visa amasung atay permit sing kaktatpa Ukraine ge state award lokthokpa license lokthokpa yaure aroi bada tabiriba pumnamakpu thagatjari